ꯂꯣꯜꯒꯤ ꯃꯈꯥ ꯄꯣꯜꯂꯒ ꯁꯤꯅꯦꯃꯥ ꯄꯨꯊꯣꯛꯄꯒꯤ ꯃꯇꯝ ꯑꯗꯨ ꯅꯠꯇ꯭ꯔꯕꯅꯤꯅ ꯃꯤꯌꯥꯝꯅ ꯈꯪꯗ꯭ꯔꯤ ꯎꯗ꯭ꯔꯤꯕ ꯋꯥꯔꯤꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯁꯤꯡ ꯄꯨꯊꯣꯛꯄ ꯌꯥꯝꯅꯃꯛ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯐꯤꯜꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯆꯦꯌꯔꯃꯦꯟ ꯑꯦꯜ ꯁꯨꯔꯖꯀꯥꯟꯇꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯐꯤꯜꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁꯤꯅꯦ ꯑꯥꯔꯇꯤꯁꯠꯁ ꯑꯦꯟड ꯇꯦꯛꯅꯤꯁꯤꯌꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯗ꯭ꯔꯃꯥꯇꯤꯛ ꯌꯨꯅꯤꯌꯟꯒꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯁꯤꯅꯦ ꯑꯣꯐ ꯗꯦꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯒꯤ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯔꯖꯀꯥꯟꯇꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯑꯀꯥ ꯑꯀꯨꯝ ꯈꯔ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯀꯨꯝꯖꯥ 2019ꯒꯤ ꯖꯅꯨꯋꯥꯔꯤ ꯊꯥꯗꯒꯤ ꯑꯅꯧꯕ ꯃꯌꯣꯟ ꯆꯣꯡꯂꯛꯇꯨꯅ ꯐꯤꯜꯝ ꯀꯨꯟꯒꯤ ꯃꯌꯥꯗ ꯔꯤꯂꯤꯖ ꯇꯧꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ ꯇꯥꯡ 3ꯗꯒꯤ ꯊꯣꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯝ ꯁꯥꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯔꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄ ꯉꯝꯕ ꯉꯥꯏꯕ ꯇꯥꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯗꯨꯅꯁꯨ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯒꯤ ꯑꯅꯧꯕ ꯃꯌꯣꯟ ꯑꯃꯨꯛ ꯆꯣꯡꯂꯛꯈꯤꯅꯤ꯫ ꯇꯧꯕꯇꯕꯨ ꯐꯤल्म ꯇꯧꯔꯤꯕꯁꯤꯡꯅ ꯃꯥꯔꯀꯦꯠꯀꯤ ꯃꯤꯠꯌꯦꯡ ꯑꯁꯤ ꯅꯥꯊꯩꯔꯒ ꯑꯇꯣꯞꯄ ꯃꯥꯌꯣꯟ ꯑꯃꯗ ꯌꯦꯡꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯃꯇꯝ ꯑꯃꯗ ꯍꯣꯜ ꯑꯃꯗꯤ ꯂꯝꯄꯥꯛꯇ ꯆꯤꯡꯕꯅ ꯁꯤꯅꯦꯃꯥ ꯎꯠꯄꯅ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯒꯤ ꯃꯥꯔꯀꯦꯠꯅꯤ ꯍꯥꯏꯅ ꯂꯧꯅꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯅꯠꯇ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥ ꯑꯁꯤ ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯎꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯇꯨꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯉꯝꯒꯗꯕ ꯐꯤल्म ꯄꯨꯊꯣꯛꯄꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯤ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯤꯅꯦꯃꯥ ꯑꯁꯤ ꯂꯣꯟꯒꯤ ꯃꯈꯥ ꯄꯣꯟꯗ꯭ꯔꯦ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯀꯣꯔꯤꯌꯥꯒꯤ ꯐꯤल्म ꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯅꯔꯤꯕ ꯑꯁꯤꯅꯤ꯫ ꯉꯁꯤ ꯏꯁꯥ ꯅꯧꯅ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯀ꯭ꯂꯥꯁꯤꯛ ꯐꯤल्मꯒꯤ ꯐꯤꯗꯥ ꯑꯃ ꯐꯪꯕ ꯉꯝꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒ ꯁꯥꯒꯣꯟꯅꯕ ꯁꯔꯨꯛ ꯑꯃ ꯐꯤल्म ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯊꯣꯛꯄ ꯉꯝꯕꯒꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯤल्म ꯑꯁꯤꯗ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯃꯑꯣꯡꯗ ꯌꯥꯎꯔꯤꯕ ꯀꯜꯆꯔꯒꯤ ꯃꯆꯠ ꯑꯗꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯈꯪꯂꯛꯇꯕ ꯑꯃꯁꯨꯡ ꯎꯔꯛꯇꯕ ꯃꯔꯝꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯉꯝꯈꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯋꯥꯡꯕ ꯃꯈꯜꯒꯤ ꯋꯥꯔꯤ ꯑꯃꯁꯨꯡ ꯃꯆꯜ ꯀꯌꯥ ꯌꯥꯎꯕ ꯐꯤल्ꯃꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯒꯤ ꯂꯥꯏꯕꯛ ꯅꯧꯍꯧꯅ ꯂꯦꯞꯄ ꯆꯨꯝꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤल्म ꯍꯥꯏꯔꯒ ꯃꯇꯝ ꯑꯃꯗ ꯈꯪꯅꯔꯝꯕ ꯍꯣꯂꯤꯋꯨꯗꯀꯤ ꯐꯤल्ꯃꯁꯤꯡ ꯑꯗꯨ ꯅꯠꯇ꯭ꯔꯦ꯫ ꯔꯤꯖꯅꯦꯜ ꯐꯤल्मꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤल्मꯒꯤ ꯊꯥꯛ ꯂꯦꯞꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯐꯤल्म ꯑꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯐꯤल्मꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯇꯨꯅ ꯃꯗꯨꯒꯤ ꯁ꯭ꯇꯦꯟꯗꯔꯗꯇ ꯐꯤल्म ꯄꯨꯊꯣꯛꯄ ꯃꯊꯧ ꯇꯥꯔꯛꯂꯦ ꯍꯥꯏꯅꯁꯨ ꯁꯨꯔꯖꯀꯥꯟꯇꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕ ꯃꯣꯏꯔꯥꯡꯗ, ꯀꯛꯆꯤꯡꯗ, ꯊꯧꯕꯥꯜꯗ, ꯑꯗꯒꯤ ꯄ꯭ꯔꯇꯥꯞ ꯇꯣꯀꯤꯁꯗ, ꯐ꯭ꯔꯦꯟꯁ ꯇꯣꯀꯤꯁꯗ ꯎꯠꯂꯒ ꯂꯝꯄꯥꯛ ꯈꯔ ꯎꯠꯂꯒ ꯁꯤꯅꯦꯃꯥꯒꯤ ꯃꯥꯔꯀꯦꯠꯅꯤ ꯍꯥꯏꯕꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯋꯥꯔꯜ ꯁ꯭ꯇꯦꯟꯗꯔꯗꯒꯤ ꯃꯇꯨꯡ ꯏꯟꯗꯕ ꯌꯥꯗꯦ꯫ ꯇꯦꯛꯅꯤꯀꯦꯜ ꯁꯦꯛꯁꯟꯗ ꯀꯦꯃꯦꯔꯥꯒꯤ ꯀꯔꯤꯒꯤ 4K ꯗꯒꯤ ꯇꯥꯕ ꯌꯥꯗ꯭ꯔꯦ꯫ ꯁꯥꯎꯟꯗ ꯌꯥꯝꯗ꯭ꯔꯕꯗ 5.1 ꯇꯥꯕ ꯌꯥꯗ꯭ꯔꯦ꯫ ꯋꯥꯔꯜ ꯁꯤꯅꯦꯃꯥꯗ ꯂꯥꯏꯁꯦ 7.1, 9.1 ꯂꯣꯝꯗ ꯂꯥꯛꯑꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯦꯛꯅꯤꯀꯦꯜ ꯔꯣꯝꯗ ꯌꯥꯝ ꯆꯦꯛꯁꯤꯟꯕ, ꯀꯟꯇꯦꯟꯁ ꯐꯖꯕ ꯁ꯭ꯇꯣꯔꯤ, ꯋꯥꯔꯤ ꯂꯤꯕꯁꯦ, ꯋꯥꯔꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯅ ꯄꯥꯝꯒꯗꯕ ꯋꯥꯔꯤꯔꯣꯝꯗ ꯑꯦꯇꯦꯝ ꯇꯧꯕ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯀꯅꯤ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯁꯨ꯫